ATM booth sel haplingeida sakhangdabasingna nongmeina kaptuna hatlamlaga lupa karor amagi mathakta lakhre. Chuchampur bazarda leiba SBI ATM counter amada sel haplingeida sakhangdaba nongmei paiba miyosingna sel hapliba banki staff adu nongmeina kaptuna hatlamle. Thaudo adu ngasi numit yungba matung pungkhai amarom chatpa matamda sakhangdaba khulai paibasing aduna ATM counter da sel hapliba banki staff adu nongmeina kaptuna hatlaba matung lupa karor ama lakhtraunga laktuna puraga chenkre hairi. Thaudo adugi matangda pressna phangba paw amagi matung inna ATM counter adu Chuchampur Bazar gi police station amadi new market marakta leiba SBI branch da attach tawduna leiba ATM counter ni hairi. Banki staff khara laklaga ATM booth aduda sel hapnaba hotnaringaida sakhangdabasing aduna nomai kapsindona attack tawraga selfam sing adu lakhibani hairi. Banki staff sing adu miyoi khara laklabasu sel hapkadaba staff adu khaktama counter manungda changlaga atai staff singna mapanda gari tonglaga ngairingaida thaudo adu thokibani. Chuchampur police na thaudo adugi matangda case ama lokhatuna thigatpa haukhre hairi. Thank you.